Sigi masanan ba tharoi se icham chamba tharoi na te ko aina punsi da amuktang chachage na khanjaba mafam yam nakna di leiba adubu paisa nungsa paida ba natraga thabak chin badagi chatpa phangdri ba hojik phawba adugi mafam ukrul district tagi tharakpa adugumba tharoi ni masana li amna phajai tharoi se aijo haitri semba se masi try tawmine tharoi se amna hawdoi so male masa yam na le ko akhoi gi chaw bu loi na chaw bu mana raga akhoi ukrul district ta nei ba akhoi gi sinau da na masak phajaba da na tharoi so masak aduki mati phajakre yengo do thang kai ka thengba na ba tawrage adiga aisu tharoi kakpa se haite ko do kakpa se haitabadagi sigi shopping board sida oina kakkadoini shopping board se tang clean tawge aduduga hawrasi let's try aigi sigi tharoi je ko kakpa haitabadagi ni ko shopping board sida smai tawri je nokning nge yauna yumdadi hoigi ma hoina yam na ka eko akhoi sida sum tawdaba po ni haite da mayam akhoi mayam sina video sinaga kitang viral chatlagadi mayam comment tawbirakpusu yawrakani akhoi tharoi kakpa po haitaba adu tawba da tawba madu ai su khonjai ai haijade haiba adubu akhoi tambada haitaba leite aduga ai sigi keno sida expert natte adudu nang pangna ba ngamna ba tawjabani sikka tharoi se ka amatang sida akhoi gi magi result se atuki matik phajagare ko tharoi se ramna akhoi gi phajai hai tare akhoi chaw ba chaw tak tawraga akhoi gi chaw chak mana ba ko ahan gi thaina gi han gai di akhoi gi tharoi ko bi yam chana de chang yam pamai ado tharoi je ka amatung sida hai patang cham thoke cham thoga akhoi gi tieng da ting nei ko tharoi se ado kakpa loiraga magi mabuk ta kai ka leibado sije hapet clean tawra matung sida aina tharoi se chieng kha thadarame aduduga se ahing sima mase maina tawra thamam doini ado ragadi mabuk manung da macha leiba khotpa mayam sing ado adu loina othoraka doini nongala matung je tharoi je sigi level sida leirame akhoi gi tharoi macha kari kara mabuk ta leiramba phattaba kari kara loina othore tharoi se petang clean tawthoke clean tawthoga manung sida tharoi macha kyam othorake habese si yengminasi tharoi se kg makhayam lorakpani akhoi burari da yolambani akhoi gi akhoi sinau singna se tharoi se yengose akhoi isanga ka khatlaga ya mot pa habado odu oite masa yam nale to macha ga ji fadana tholai ko sigi ga aduga aina tang akhoi kakpada toy gi baja jaga maku kari kra du masita kialaga thoklai se jagare adu matik tharoi se sang loi manaba sigi saruk sini aina kenoda hojiki wa sing thadaraga thamambada tholai base sijina khoi chabada khoi mabuk ta kari kara da king bodo si yaudragadi phagadoini dunani so tharoi se ngaubagi tanjani ngaubase khoi gi ngaubasida khoi gi sida mamai da kari kara da khoi gi kakpada pharak ta gi ba jaga keno tharoi leidana adu kumba sita ju khoi gi sida gi dum lokthokpa yare sina khoi gi thum mayam dina ni thum kitang hapani ko mahau du manung changna banena adu samaina khang je loi na ngaukatle duga thau thadare tespata kari kara ngauba gi program ngauba sai mathang ngauri aduga aswa banne jiri sagare he du khang je akhoi sida hen phaba dai je ko sigi khang je base ni akhoi gi faida mogi brand ni adu ni adani leibudo adu le hawre sigi khang sine paidagi phare aina yoti khang akhoi gi alu ma gi stuffing je na ngop phok bani
ꯑꯩꯈꯣꯏ ꯐꯨꯠꯇꯣꯛꯑꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯉꯧꯊꯣꯛꯑꯒꯗꯤ ꯃꯔꯦꯛ ꯃꯍꯥꯎꯁꯦ ꯁꯤꯗ ꯆꯪꯉꯒ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯅꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯁ꯭ꯇꯐꯤꯡꯁꯦ ꯍꯥꯎꯔꯒꯗꯤ ꯊꯔꯣꯏꯁꯦ ꯍꯥꯎꯒꯗꯣꯏꯅꯤ ꯁ꯭ꯇꯐꯤꯡꯁꯦ ꯍꯥꯎꯇ꯭ꯔꯒꯗꯤ ꯃꯥꯒꯤ ꯒ꯭ꯔꯦꯚꯤ ꯍꯥꯏꯇꯥꯔꯦꯀꯣ ꯒ꯭ꯔꯦꯚꯤꯁꯦ ꯍꯥꯎꯇ꯭ꯔꯒꯗꯤ ꯍꯥꯎꯔꯣꯏꯗꯣꯏꯅꯤ ꯊꯣꯡꯕ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯨ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦ ꯑꯗꯨꯒ ꯇꯦꯡꯀꯣꯠꯇ ꯍꯥꯞꯄꯒ ꯄ꯭ꯔꯖꯦꯟ ꯇꯧꯕꯒꯤ ꯇꯔꯟ ꯌꯧꯔꯦ ꯇꯧꯗꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏꯁꯜꯂꯛꯑꯦ ꯎꯈ꯭ꯔꯨꯜꯒꯤ ꯊꯔꯣꯏ ꯋꯥꯎ ꯐꯖꯔꯦ